Sijagi wadu tabada tampashna sitha nokje. Mama su phagi jogai to khai toram laga kadagi thokki. Mafi hongdoklaba matung lung ni hiptuna lei nungai ipakta tawri. Handak maraksi wakhal pangnungda nungai. Punsi si inaw naw thokpagum. Hingbagi wahan thok leirakpagum. Punsigi mahausu yelakpagum inung tanungai. Asumna nungai bagi ipakta hi tongduna chatlingai salaina call tawri. Khangle. Athengba sida phone tawri isi thawaina khoidaba hawraklaba mahakni. Tumaba. Tumdrida. Kidoramiba. Som hipambani. Ado tumkiroidra. Hakleri tumani. Hayingdo pungahumda unasira. Yaye, kaida unadoino. Asingirane, nang office di. Ayuk taye, paroda sati. Oh, aine matam lepsin base. Nahonda so hangotre. Kishu kaidida. Aise wa khangdaba taratra khaluban. Ado parene, pungahumda unase na haido aiwina lobala ura. Yaharni da laktraso. Aidom ithanta lakjaragi. Problem agadro. Oiruye. Ado kaidana unadoisina. Hoine, mafam haidrigo. Khai maru oibadi haidri. Rimsh Road opposite Nita in the temple gi mayukna na leiba Jaimosado in law. Hoyai. Ai hana dagi sohona mafam do khangi. Ado thengsu thengi. Ai thamagi. Hoi thamo. Good night. Good night. Sweet dream. Same to you. Phone do thamki salaiso. Ngangna kiba sana kiba wari gi aroibada sweet dreams haiduna haikibado khanjiluraga mathanta ikaiba phawi. As kaino aina hojikta sweet dreams haikibado bo irang phabi langbai bioina uramgadra neba. Hoida khaningba ma khanjasano nungsiba mida sweet dreams haidana kanada haigane thatra nungairi harauri punsigi tangkakta asuk nungaiba mikop ngasi phawa thengnadre chahi kaya wana khanglakpa nungsibana hanjin mirai bibagi chaina amadi chaina khollising marakta punsina wahan thok leitana punsigi ichau amada chenthaduna irak narakpa khanghaudana numit kharasida salaingan baga thengnarubadagi magi punsina asuki matik ahongba laklibasi khallubada nungaiba phawi hingna sirambadagi nauna hingkalakpagum phawi nungsa sorama hondoklaga Karambai chawda taw tharakpa kausing marakta yawa me leijarongno aina hangba wahang dinate ima si binodini gi wari paring de yawa magun leiba wahi paring sing wahi paring ase salai aina nangina famda wahang oina hangli nangbo karamba me leijarongno aina su hangli nangna igi punsibu hingnabagi asama pibiri Salagi wakhal khana adumak misna ani do uisinkre uisinbaga mangama mangi machu taretna itillaba mangla nama manglanduda salaiga magata leikolamagi manungda unarami urei makhal kayana upal khodingda leisha tamle ani do u makha amada malang fauroi tunginna hangchit langduna nongthilgi matamda fammi Lekna chuba uchinong na chubana nongpok thangba atiyada machu taret ki chumthang khalli anido mahausagi phasaba yengna awai akhum taunare tampashna kari haige aidi nangonda luplaga talakpani adubu kaidawraba uphai thakta satliba uraisina mo kaidawrage urai charongduda makhut thenduna salaina ngawhalli Urei nangna achikpa thiba lakli baibo Sauningi salaigi wadu tabada tampashna do famlambadagi fuklauna hogatlaga leizauro khongsida min leira ureira haifam khangdabasigane wari sanauro ai chachakragi khudang do taplauna pai salaina chetkinu haibagi matagum sauraba saudrade min leijarung sidi lonchu thokte kamain wari sanadoino nangbo mangonda ngaujaina haikibadaine ngamna ba wari sano kedoge leigabu kamaina miga wari sanadoino khangdeisu ngamna ba sano kaino aina nangbu nungsiduna laknabani nangdi aigi thamoigi upal marilda satpa kum kangdaba urei bari melai jarong
aina ufai thakta satliba me leisiga nangbu changdamnabani tamphasna ikai mai thonglang sele salai gi wahi pareng du tabada akonbada dimasu asumna hairei setliba nongleima wudiki nongleima bu khambiyo salaina thauna leina nonglei nongonda kari de hairuni satliba uri do ken hanbiramgan hai tamphasna mi ngai da na leire ne nangbo duty chani haibadai ne ayuki hawgalo ne nangbo mama ibe ma SHIJANA lawai luton laktuna tumlibado hawdorakpani ifing fingna manglamba nungairaba manglandu kaikre suktoklaba mama gi maithong phamungna kanda leplaga leirambado ure ma thengabo thenge ne sanai be ma pungse baidan yore lengkhat piro ya hawbo duk thengba honabro uran ba chatprani nangbo mama gi wagadu makha taramde thenge haiduna washroom da paisenkre SHIJA su thoki kaadagi adobu fana chairasu nokthore I akonbadadi thongjinda magi se nungsi wakhal khanbada ahing tumdri oirini asigumba sidi aikhoisu yam tawreida tamphasna so ayuki duty chatkre pong baro khare helakpa aduwaida amok office tagi yumda halakle date ta driver puraga chatpade hauna de khanduna tamphasna do mathanta chatke khale thanil do mayumda halhankre charam thaklam khangde thanaki ba pungsing ngaibada awaba amani pung ahum do karam kanda tagani matam magi khonglei do yengbada awaba mathau oi mingsel mamang do da muklep upudo mukhang doklaga kari set sige khan masado leifam chafam ama khangde aibu yam kira chatkadrane ma yam keselaga mok angawi danida as icham chamna chatle aribini kiba hitabi matamgi irang khangdabi mukta doirane iba sukki maghe keda basu phasafam leiru yam kire rasi thang phareda icham chamna kirage aduna farani kiba ga lairida dress na kari se toino as si yosela adi khangdreda phijet na ai jahi lo chen mangam gadrane kari no ba ai raibak to biri me amsibo se yoradine ai shu khangjilaktre kai no wain se toisibo yam formal loina chat pasu aribi atak aphongna kini as kamai tawni sidia mathanta mingsel mamang duda prop chakjai upuda yauriba fi mayam do khandokpada mathak makhadang ole wardrobe malfunction natraga dysfunction adubo wahan thokti amatani upu manung de yauriba firol singdo ngasigi mikupta mangonda set chabada chasin chusinna yawgadaba manselaktre aduna mahak firol singdo okhairi adubu khalli icham chamna casual da chatke aroibadadi khanba yawa khallaba matung tops amaga jeans amaga dawaina finalize tawre mingsel mamang duda Lakme iconic eyeliner do pai mitpandu yekli chingina pom haithaba manba mitpandu da parap toba amuba machuduna tangjari plus kharaso amok haigatle adomna make semlingai SHIJANA nungthil bobopsida karaidano nangna chatoisina office halakpasu kuidre khanghai khangjin soibadege haidoki honeya nupa hoisen khongbodo adu naruge SHIJA machagi wadu tabada harau mankiduna fring chongi aduga karino ne aigina kongsina tariba wasibo hai chumdi chumeko asengba wa haido khibado soibadagini mama di lairadana kanamta fau he khanghaningdabani ngasi magi khongthangsi soibadagi haido khibasigi khallubada mathanta mukhautak chai aduna semdok sadok laga yamna manna hairei ho phagi dawani karai dainoda aina sum pangangang bani ka sigi oiriba phibam chairiba phirol setliba phizo keriba mauriba nahan khigi khuki ga manade yare khangzare nangna nupa unaba chatpada imana saudoba leite aigi wadine nungti gi unamande hairibani ne ekhoi magi henjelakpido mohore mi jamjam bathaba ma chatlugen tawraga hai ai mama ni ne mama amana machagi sor khohon khangi aikhoi sune leisara ini yengoi mi gi mangda changta ba yaba natte ne leijabi thadana kegadabani aduga ne ahan ba unabaduda mi do ngawhallam gadaba
khangaba mit ka do kuppa yaba nate mangonda adumne munni yengsingadaba khangabo as aikoi ma sidi sitha noi tampashna mama gi waduda adubo sije sodum ngangbadu haukradi leptabi makha adum haire mitto daire khangaba hainok minokado charang masa khapadona khapchingadaba adagine managa ngaklaknaba tusinnagadabani nangi khungu awangbi myam leibadaine madudagine khwaidai wangba makhalagane tongaga chatko adu oiradi tusinarasu khara pakjarani dana khuning wangbi tongbagi khuning lithekba manaba mamagi wadu tabada amuke hena pukli paiduna nokle tampashna do ima nangi wadam tali pugedoge aine ai pukli ga loi nare ba nokpada nang yam nokning ni mina phaba wa hardi lodene matamgi askan khangdabi side askan do ai khangi ba adubu ima keri ne haidana ai bujugo chadana keredi mina kari haine kine hai noi yauje kan gi english song sakpi kari ye lady gaga hoidine setok cha thorakpa loina pa idudi jugo chagera charuira hema akhoi ma se kamai tokni aide lady gaga ga yam khange mi ima gi se ai bu lady gaga dawna keri ga chat khona hai braba ho haidi ye adu hainingba madi lei kaino nangi pa asangbi gado khara hapchilu aidi kaigi pa haptoiba hai horen nanga unagadaba nupaduna ubadane nangi pa asangbaduna urak masadawna krap khapnaba khangaba nangi pa do ubadane ma adum pangthasakrani adubune pa do kendanaba gamdo khara yamna po as ikawu kawini aina bazar dagi ichagi napnaba pa leiruribane ima yare ma chalamdai sida ai momta nogan birano aine pukkase loi nare ba ima Sijagi waduda khangbangamda phamungduda onna thoina nokre tampashna do nokhai noklaba matungda ima yare ke dorage chalamdai sidam tai bano khan birano ba ai pukkase loi nare ba nangna thaulai ta khai pangnok ta nokcharaga ekhodi no o haikide yare se matam se yaraktre ima nangam tangak ta tumin layu ko hoi tampashna nokpa hanjilakpada keba loire Mingselduda mana setli charibado tungmang yengle adom matching oire khanje nahan khai garda chatlasu ngasidi maha gari machada oina chatke khalle sangoida leiriba Jupiter du thoudoi chatlamdaida mamana manam nambi icha mangol oirauko tampashna harau mino kaloinana hoi oirakema tampashna Jupiter du thouraga thokre mana hek thokibaga SHIJANA tas Kamdawi sida tana ba hotnarakpada icha yayoibaga eigana kayada wajakiba hojikti tapna wajaman mahai phangle mana di khangdriba mana magi kada sanariba warido lona aina tai haise mana di khangdri ningthau mana faklangda thelibani handak matangse thettabasu iyama khekyadabani tawrisi mamana machagi CID oidana kanana oigani Ichagi khongthang kupna senabana mama oibigi achauba Thoudam oigadabani asi hairadana SHIJAdo maithong maka lamna leihowi pukningda mukso sembiba mapu mabo chingsinduna khurumi pung ahum tajringai somdade chaimosada salainganba khara kozi oiba mafam amada famduna lei tampashna ngaiduna thongduda mityeng pumba haithari blackboard ta chokna iriba menu shingdo amuk yengi amuksu phone da photo nami menu shingdu yengdoige thangnaba mikupta khanghaudana tampashna changlakle pung ahum tagadaba minute ani khaktang ngairaba matamdudane salaina kachenamada famlaga leibadu ure madu ubatada miholdo chingum chinganaba hore oiba tarabra masibu makhoi anigi ihan hanba first date mani ihan hanba first date Hoi, date pudi mayam tawkre, adubo ngasigi date sidi mayam dudagi pung topi. Mit kuptana yengli tampashna da, michanaba ngamjade maso. Adubo tampashna so, salaina famli baduda changsilaga mai onsindana fami. Hai, kyam kuirage? Kuidrida. Oh, mafam se miyam changi.
aduna nangondasu comfortable oinaba haiduna aina nangbu mafamsida unase haiduna kawbani nungaitabra kaishu kaidi nungaitaba tawdi aidi nang laktradi na jajat khaluri haidokhiba wadi aisu ngaida ado kai jasige menu sida leir ai phone da oina yengasu yai tampashna na salaina haibagi matung inna phone du de yengi ahanbaga oire thabak fulli chaning thakningba phaude kadai dagino magi thajinda kurak sangu hongnaduna paisilakle amukkasu butterfly in the stomach amuk chaning de hairubasu mina nungai khiroi khan mana chaning bado haire fana chaning drasu chaning ba saduna sweet corn samosa ga milk chai ga lorase okay phone du pairaga salai order to from counter du da changsilaga chocolate chai anima sweet corn samosa plate ama order tawi counter du da family bi boys haircut kakbi miko miram phazabi arakpa khudingbo harau taramna nokpa nupiduna order do not tawsile order do tawal loiramlaga salai tampashna ga mai onsile nahan khaiga iman manada ngasina amukke hena mai onsinna yamna nakna phamina basida kaino mafawi tampashna nungshibana tapna mayul chungba horaklaba yening thagi saklon puba mahakpu tapna thamoida lachaba horaklabani minoksi mahakki asuki matik pukning chingsinba lamlanbi kanada suno khaningde mitna khazik nokpa mahaksi rashina pumyom nupa ama oirasu asuki matik rasi leiba lemba nupa thokpa hiram khudingda lamba pabinaba leitraba mahakpo kalakjai pamujai mikupsida wahayamata haide ngai hakte khununa mathongda kanbagum amasu phone dadi wayamna ngangna khibani aduba hojikta mai onsinaraba matam sidadi loire animak haifam tofam khangde adubo hainingbadi mayamni nam haingamba iche kaukhrari wasakraba salaina haura emo kinom dangine hango nangi favorite writer se kanano MK Vinodini ne adu dega jamane nangso aisu aide magi khuida thawai thari bani bor sahib ongbi sanatom bina aina khwaidagi pamjaba novel ne madudi aigi so favorite ne ibani se yamana jeko ado manadaba madilei koino manadrina chahi bu wawin torana akhodi mo alodida se chahi wa da tokse atopa nungai ba wari win sase salaina dumna hairakpa masa mathanta manungda haraubana kham thengi tampashna do o magi si phagidi natre aibu thamoi sengna nungdi nungsibiri minamba amate yaudana khallubada asuki matik thamoi shina penjai karigidi peloi na pasida taning baso mabu nungsiri haiduna na koina na hairakpa wahai singni haifet nungda chauthok jabadi phawi adoba mukso maithongda ikairap tawi salaiso mit kuptana yengjai ani do makha tare ado salai stop kaidaurage salai go adodi kai go deba call me da sal ikaizai go da yar ai haina ga da mande da chahina aina uda kai hallaga amuk angang so ina sa doiba pa oida yam ataba mina ta khraga angang yam sajaning bine mokhaina kini migi mawa lauruno aine yari ngasidagi dasalai haina dunka aina nangonda tampashna haina gaudoine inati ngasidagi hauna chatnaraga daba wafamni salaina chumso paibagum loina subjinkre langda thurabi saji amomgum tampashna do nangna haibadadi inkrage haibagi matagum daslai kai haige binodini da ngawbase ai thantara haibabu nangsu leirami ado baide sundukon yam toina laik pade parasu yam tangna likna adobu imasigi khuida aisu punsigi manung hanjinba artha thiribani sahityagi leichelga manaba wayam ngangi aruba adobudi imasigi fenidana chumbine ani du nungaina wari saringai samosa plate ama chocolate chai ani mangda thelare
Madu ubada anido adum laukhatpa hore. Chana chana thakna thakna warisu adum sanai. Anido muksu selfie su taunai. Khangde salaina haiba khuding tamphashna su hoi haiduna yaduna chetle. Asumna numit simagi date su loike. Chaurakna pung mari makhai tare tamphashna na yum yorakpada. Yorakpada ngairi mamana prap changlaklaga. Hai kamai tawrage mangol uirabo. Hoi oire ema. Nungaire da ko ngasidine nga thongba jasi. Kuire da chadaba. Thongge ga raw atoiba thongboin jasi ko. Yengoi ima ne moirang kong kai thel thoge. Horen ne ima ga sanagadaba wari yam leiko numidangda. Hoi ma. Tamphasna mondrang da tauri date ama chatlubage. Mingsel mamangduda lep amuk heroin sagatkre. Mapung ipha phabagum ngasi magi taibang palsi. Karigidi mapung pharoi nungshibana khongfam lengdana lepkibasina. Mai pakpa haibadu oikibani. Somdana kamdauri salaidu mayumda halakpada ngairi. Nupurgi mapa Dhanachandrado magi mapa Malem nganba amade mama ibema Taruniga punna drawing room da leirame. Adubu wahai amata hairamda tumina magi kada changlaga thonglon chillaga le. Fana mut nungaina lakibani adubu Dhanachandra ubada mutkaloina disaster onke. Machagi asigumba mannerless rude behavior si ubada Tarunidu yamna sauninglame. Amuksu sofada famliba Dhanachandragi mamangda asuki matik ikai. Kemta khanbirunu ko magi thabakwana haladine asumaina ne kaubalang batadaba wahangangdaba adum tawbane mahausadagi. Tarune aidi icha ningoldu mathantani ningol pokpani. Ichagi mitludagi pi taraga mapa ama oina ichau chawna yengduna leibadi aidi ngamloiba. Malem nganbana tap oklaga mahadine sumain cham taw leirabani. Icha ningoldugi ningba thonganba haibase hojikti aikhoi su daita oirabani. Ningba kainaba punsi kangkhong chainaba ikaiba pinaba thawong amta sinjaroida. Malem nganbagi watu tabada khajik khanthaba manba mawng mataw ama Dhanachandragi maithongda mami tarame. Malem nganbagi waduna chatnaba yaradra. Full and final decision ni haina lauradra. Ningol pokpa amana machagi damak thawai taba maya nupa thibada ahal laman singna magi mafamda hairiba singsi chatnaba yaradra haibage adu khanjane. Adubo mamit makna uhauba salaigi mawng matawduga hairurade thajaningai oiba asade mahak thamlamde. Karigino khangde mahak hektamak Malem nganba amade Tarunigi wafamduda yaningba phawdre. Adum tafam thokpa ama mina nganglibani adumak tumin taduna le. Tarunina kharimda main tobiganu ko aikhoina salaise kethok mangthokni yukpagi masada tonanba madum yaubani. Aikhoina di magi mawngse khangba mi kaya kaugan ngangandaba sidane tawranu haidana kayara khanjin hanjin ngangabani.